ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯅꯅꯥꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯕꯗ ꯐꯪꯂꯔꯣꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯄꯥꯈꯠꯂꯨꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞꯇ ꯄꯣꯠꯁꯛ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯅꯤ? ꯊꯧꯗꯣꯛ ꯑꯁꯤꯃꯛꯅꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯀ꯭ꯔꯝꯗ ꯊꯦꯡꯅꯈꯤꯕ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯕꯤꯀ꯭ꯔꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯕ ꯊꯨꯡꯗꯕ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀ꯭ꯂꯥꯁ 12ꯇꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯧꯊꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯁꯨꯕ ꯆꯠꯂꯦ꯫ ꯄꯩꯁꯥꯕꯨ ꯐꯪꯅꯤ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯊꯕꯛ ꯑꯃꯠꯇ ꯐꯥꯎꯕ ꯆꯤꯜꯍꯥꯎ ꯊꯤꯗꯦ꯫ ꯃꯤꯒ ꯂꯦꯡ ꯃꯥꯟꯅꯅ ꯍꯤꯡꯅꯕ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯍꯥꯛ ꯄꯥꯈꯪ ꯑꯃꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯒ ꯆꯦꯟꯕ ꯅꯠꯇꯦ꯫ ꯄꯩꯁꯥ ꯐꯪꯅꯤ ꯍꯥꯏꯔꯕꯗꯤ ꯄꯩꯁꯥꯒꯤ ꯂꯝꯕꯤꯇꯅꯤ ꯃꯍꯥꯛꯅ ꯊꯤꯔꯒ ꯂꯥꯛꯈꯤꯕ꯫ ꯃꯍꯥꯛꯅ ꯁꯨꯔꯝꯕ ꯊꯕꯛ ꯑꯗꯣ ꯌꯨꯝ ꯑꯃ ꯂꯣꯏꯕꯗꯒꯤ ꯃꯊꯪꯒꯤ ꯌꯨꯝ ꯑꯃ ꯑꯃꯨꯛ ꯁꯨꯕ ꯇꯥꯈꯤ꯫ ꯃꯊꯪꯒꯤ ꯌꯨꯝ ꯑꯃꯗꯨ ꯁꯨꯕ ꯃꯇꯝꯗꯅꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯗꯣ ꯕꯤꯀ꯭ꯔꯝꯒ ꯈꯔ ꯄꯨꯜꯂꯛꯈꯤꯕ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯕ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯤꯀ꯭ꯔꯝꯅꯁꯨ ꯅꯨꯄꯤꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯁꯨꯔꯛꯄꯗꯒꯤ ꯌꯨꯝꯕꯨꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯒ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤꯕ, ꯄꯨꯜꯂꯛꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯕꯤꯀ꯭ꯔꯝ ꯇꯞꯅ ꯇꯞꯅ ꯄꯨꯟꯁꯤ ꯌꯦꯅꯤꯡꯊꯥ ꯑꯃ ꯐꯥꯎꯕ ꯈꯔ ꯍꯧꯔꯛꯈꯤ꯫ ꯌꯨꯝꯕꯨꯗꯨꯒꯤ ꯃꯆꯟꯅꯨꯄꯤ ꯔꯣꯁꯅꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯆꯤꯡ ꯂꯦꯝꯃꯤ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯝꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯕꯤꯀ꯭ꯔꯝꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯤ, ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ, ꯅꯨꯄꯥ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯅꯕꯒꯤ ꯋꯥꯒꯗꯤ ꯅꯣꯡꯃꯇ ꯍꯪꯅꯕ ꯅꯠꯇꯦ꯫ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕꯁꯨ ꯐꯖꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦ, ꯈꯔꯗꯤ ꯀꯣꯏꯅꯩ꯫ ꯕꯤꯀ꯭ꯔꯝꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯔꯣꯁꯅꯤꯕꯨ ꯅꯨꯡꯁꯤꯕ ꯈꯔ ꯐꯥꯎꯖꯔꯕꯁꯨ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯎꯠꯈꯤꯕ ꯂꯩꯇꯦ, ꯈꯪꯍꯟꯕꯁꯨ ꯂꯩꯇꯦ꯫ ꯔꯣꯁꯅꯤꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯊꯣꯏꯗꯣꯛꯅ ꯃꯥꯅ ꯍꯦꯟꯅ ꯈꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ꯫ ꯊꯕꯛ ꯁꯨꯔꯤꯕ ꯑꯩꯅ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥ ꯍꯥꯏꯔꯨꯔꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ, ꯌꯨꯝꯕꯨꯅꯁꯨ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯗꯣ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞꯇꯁꯨ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯖꯗꯨꯅ ꯃꯍꯥꯛ ꯔꯣꯁꯅꯤꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯗꯕ, ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯐꯥꯎꯕ ꯌꯥꯎꯏ꯫ ꯇꯣꯏꯅ ꯄꯨꯜꯂꯕꯗꯤ, ꯇꯣꯏꯅ ꯂꯣꯏꯅꯔꯛꯂꯕꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ, ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯔꯣꯁꯅꯤꯁꯨ ꯕꯤꯀ꯭ꯔꯝꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯊꯕꯛ ꯂꯩꯇ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝꯂꯣꯝꯗ ꯍꯦꯛꯇꯃꯛ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯅꯤ ꯇꯧꯔꯝꯂꯒ ꯕꯤꯀ꯭ꯔꯝꯕꯨ ꯂꯣꯟꯅ ꯌꯦꯡꯂꯝꯂꯒ ꯍꯦꯛꯇꯃꯛ ꯆꯪꯈꯤ꯫ ꯕꯤꯀ꯭ꯔꯝꯁꯨ ꯔꯣꯁꯅꯤꯕꯨ ꯎꯅꯤꯡꯂꯕꯗꯤ ꯃꯍꯥꯛ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯤ ꯍꯦꯛꯇ ꯀꯧꯊꯣꯛꯏ꯫ ꯔꯣꯁꯅꯤꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯃꯍꯥꯛ ꯂꯨꯝꯂꯒꯁꯨ ꯌꯦꯡꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯟ ꯀꯌꯥꯗꯤ ꯐꯥꯎꯅꯔꯕꯅꯤ꯫ ꯐꯣꯡꯗꯣꯛꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯆꯥꯛꯅꯁꯨ ꯂꯩꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯣꯡꯃꯗꯤ ꯕꯤꯀ꯭ꯔꯝꯗꯣ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤꯗꯦ꯫ ꯃꯍꯥꯛ ꯅꯨꯃꯤꯠ 2-3 ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤꯗꯕꯗꯒꯤ ꯔꯣꯁꯅꯤꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯇꯣꯞꯄꯁꯤꯡꯗ ꯕꯤꯀ꯭ꯔꯝ ꯂꯥꯛꯇ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯕꯤꯀ꯭ꯔꯝꯗꯣ ꯃꯁꯥ ꯀꯟꯅ ꯂꯥꯏꯍꯧ ꯇꯧꯔꯛꯄꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯁꯅꯤꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯔꯣꯁꯅꯤꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯩꯔꯒ ꯕꯤꯀ꯭ꯔꯝꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯕꯤꯀ꯭ꯔꯝꯗ ꯄꯤꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯝ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯃꯍꯥꯛꯁꯨ ꯈꯟꯈꯤ, ꯔꯣꯁꯅꯤꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯥ, ꯃꯍꯥꯛꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯕ, ꯃꯪꯂꯥꯟꯀꯌꯥ ꯁꯥꯒꯠꯄꯁꯨ ꯍꯧꯖꯈꯤ꯫ ꯕꯤꯀ꯭ꯔꯝꯅ ꯅꯥꯕ ꯐꯔꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯔꯣꯁꯅꯤꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌా ꯇꯧꯈꯤꯗ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝꯅꯗꯤ ꯃꯍꯥꯛꯄꯨ ꯎꯅꯤꯡꯃꯟꯗꯅ ꯂꯣꯟꯅ ꯂꯨꯝꯂꯒ ꯀꯌꯥ ꯌꯦꯡꯖꯩ, ꯎꯕꯗꯤ ꯈꯛ ꯐꯪꯗꯦ꯫ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫
mahangna thabak suba loiraga yumna chalamdai gi mikuptadi Rosnina mahakpu thongnawdagi lumlaga yenglakhiba dada chatlabra haiduna kaurakhiba asikak natana Bikramna Rosnibu uba wari sanaba khak phangkhide mathangi numitta mahangna thabak suminaba mamanaba singda Rosnido hanakki thorakpu ukidre mahak kaidorabano haiduna hangki mamanaba singadudagi mi yaman hairakhi Rosnido mahak handak thabakki parikha ama thagani haibani madugi damak makhoi tamo hoina yamna cheksina senajabani yumdagi suma pan kya thogandrabani haiduna tamlakhi numittugi matungdagi Bikram Rosnina lairik paba amadi mahaki masa chokthadalaba matam amada Rosnina mangonda mateng panglamadugi damak mahaki thabakki paisa phangba mikupta mahakna muk lona Rosnigi damak chana thanaba kari kari no kharadi piki matau asumna matam kaya ama thabak suram labagi tungda ngasidi Bikram Rosni khore thabak suba losilagle mahak thabak suba loikiba mikup ado yaba nungai khide hayengdagi di Rosni ka iga unabasu phanglaroi mahak lumna lumnaga yengjaba mahak ki wakhanda ngaujaba kaya ado punamak aremba tarba ko haiduna Bikram do wakhan mon kya khanki thabak suba loiba numit adugi nungthinda Rosni ga mama nabi amaga Bikram makhoi hum punki kari kari no kharchu chaminaki numittu da mahak Rosni gi mobile number amatang di lawning mani haiba ngamdabaduna mahaki asoiba oiraga numittuma yamna chakna mahakna hainingba kaya haiba ngamdana adumak loiki ngasidi thabak suba loikraba matungdagi Bikram masa matomta naitom tana lainingba tumin machi da Rosni gi wakhan kya khalle mahak mobile number amatang loram labatiko mahak wari saba phanglamgadabani haiduna masa matomta ningamdaba penjadaba kaya ama phauri Rosni nasu mahakpu khara nuksiba phawi haibadi Bikram chu khangi punama aremba tarbako ngasidi mahaka pau phonaba phangdabana mahaka iga asum lamna khrani haiduna Bikram do masa matomta mamittagi mapi phawba tana kapchabu yauri matau asumna Bikram ga Rosni ga wari sanakhidaba pau phonakidaba tha me henjilakle Bikram do ngasidi thamoi machak oiduna mahaki damak asumna wagadabagi saruk nupani sirigasi chang haiduna ngasidi aiga aning mapamuk khadimak Rosni da khangal lagi haiduna mahak mama nabigi yumda lakhi numidang wairam yosilakhi Bikram ne itha thajadana mama nabigi yumda lakumna tamado mama nabi du yamna harauki ngayaktang phamlaga wari kya sanaba horaki Bikram na hanglaki Rosni de kandauri nungai ribra haiduna wari kya kangthoraki mama nabi nama khumlaki da Bikram nang Rosni gi pawa mata dribra haiduna hairako mikup ado Bikram yamna ngakki kari pawnu kari mata ta dena aidi haiduna Bikram na khumlaki mama nabi don haraki da Bikram Rosni do thabak khallabane mahak thabak tawdorabane haiduna hairako mikup ado Bikram yamna harauki haraurabasu thangnaba mikupta mahak ningba kaiki mahakna Rosni bu khanjaba nuksijaba kaya ado mama nabi gi matengdagi phongdok hange khalambani ngasidi Rosni thabak tawre thabak khankhrabanina mangonda ina sumna nuksi haduna phongdok loba tarabadi mahak po ina ahenba pamba ahenba thiba nupa amani haiduna mahakna soidana khangrani haiduna Bikram do masa matomta penjadaba ningamdaba kaya aduna mahakki nuksijabado mama nabi da phongdok lamdana yumda ningba kaina Bikram do halakki numittugi numidang ado Bikram yamna kapki phongdok pangamdaba pangdaba nangdi chakchau kapchau nahangna wari basidi khajiktani hena waw nasana tomta maigi kya thongna chakhallu haiduna Bikram do masa matomta chaijari kangjari mathangi numit amada Rosni gi mayambana Bikram bu makhoi gi yumda kawba lakhi chakchara ama chamina si haiduna pau pirakhi numitto Bikram yamadi harauki mahak Rosni da nuksi hana phongdok pangamdrabasu Rosni gi masak ubu phanglani khandana yama nungai jaki chakchaba numit adugi ayukta Bikram ga Rosni ga wari kya sanaki Rosni ne Bikram da haiki da Bikram laliba tangkol asida thabaki training aidi chatkrani
hayeng aina chatkraba tungda nangini haiduna khudol amatangdi puningi nang aingonda kariguma amatang piroidra haiduna Rosni hairaki Bikram do tapnikna khumlaki nangonda bo aina kari matik chaba khudon pigani nangna pidaba yade haragadi yamna chamba amakhatang pirake haiduna Bikram do yamna tapna khumlaki Rosni hairaki sana lupa kariguma pol arang arang amata ai nangondagi pamde nangna yamna chamna thamo sengna piraka pot adu khaktani mafamduda aina puru chaningba nak aingonda pot amakhatang pira u haiduna Rosni na Bikram da hairaki Bikram su phare nanga tangkuna satkada borgadi tangkun gi morning aduda nangonda ai pot adu pirake haiduna hairamdaga numitto chak chaminare Bikram mahaki aningba pamba khodimak phongdokningi phongdokpadi ngamkide Rosni su mahak nupi oibanina mahana hana kamdona Bikram na nuksi hairuni mahak adumak chakna Bikram na hairaktabanina khanglaga lehewba tabani ngasidi haina tangkun gi ayuk adusu yosilaki Bikram do yamna harauna Rosni da pinabani haiduna khudon pot kaya ama yomjaraga mamanabi gi yumda laki mamanabi gi yum hek yobagadi mamanabi na da Bikram Rosni do ballai haibadagi nahan tang time pandona chatkrabani nang karimata pau tahaudabra mak chatkiba numini sure haiduna pau harakki Bikram do thamoi kaiki ningba kaiki mahak wa amata hairamdana phare mak chatkrabadi pochi pira rosi haiduna mahak mangonda pijage khanna polado puraga mayumda ningba kaina halakki mayum yawbada masa matomta kapchaki masa matomta chaijaki nipa thoktaba pangdaba nangdi karigi hinglibano sijakro nupum khudimangna nangi wari asibu khanglaga nangbu laknakhini nangbu noknakhini nangdi nipa warabasu hingbada kanadraba yamna pangdaba nupani nangdi sijakro haiduna masa matomta Bikramado chaijari ngangjari matawasumna penjadaba kaya aduna Bikramdo hiknasu nungti numi khudigi kapchari ngasidi matam kaya ama haukre tha ahum mari su haukre nomagi numit amadadi itha thajadana Bikramda chithi ama postman pirakhi kanagi chithi no haduna Bikramado yamna ngakna chithi adu bahando tuna paroi adugadi chithi adudi atai kanagi suna lamdre Rosni na tharapa chithi oramki warola duda sumna iramki da Bikram nang mo nupa thoktaba nang mo pangdaba nupa se taibang palasida ai udri nangi thamoi khangnaba honaba nang nusi phongdona phonabada ngasi aidi awaba mu oire nangi chamlaba natau nangi chamlaba thamoi dudi tasengna ma aina kalai ngasi nupi ojarabasu nangonda ni ikai ki punamak thadoktuna hairibasini nang aibu mai kali haduna di lana di khanbinuko da Bikram nang munuksiba kanasu leite aina taibang sida nangbu yamna nungsi nang naibu tasengna nungsiba tarabadi naki pakum amaga loinana nangi mobile number adusu chithi yamada iraga pibirau loijarage Rosni warolasi iduna pirakpadadi Bikramdo haraubana kham thenki masa matomta yummaduda phan chongjaki thajarudraba ororo khalluba nusiba amakhak mangonda nahaunana nuksi haduna phungdok pirakpa mahakpa asuki mati khanbiramba kaya asida Bikramdo nungaibana kham thenki mahak yamna thuna Rosni ki chithi pakum ama iraga mahaki mobile number ga loinana mahakna Rosni da hainingba mahaki nusijaba khudimak loinamak thaki matawa sumna Bikramdo Rosni na chuti thorakpa yumda yamna wana nonggaubina laiji ising ngaibagumdana yamna wana ngaidon lenjaki